Ngasi Manipur Exploring Knowledge YouTube channel na pujarakli International Yoga Day gi matangda. International Yoga Day isam samna Yoga Day haina khangnariba malem sinba thungna palan tawriba 2015 gi June gi tang kunmathoi dagi ihan hanba oina hawdokhi. United Nations General Assembly na amata oina yanaduna International Yoga Day sahi khudingi palan tawnaba lepnakhi. Hawjik International Yoga Day gi matangda maru oiba wafam khara khangminasi. Ahanbada 2015 da pangthokhiba ahanba Yoga Day palan numita Guinness World Record ani thamki. India gi Prime Minister Narendra Modi na luchingba National Democratic Alliance NDA government na ihan hana pangthokhiba Yoga Day da Guinness World Record ani thamki. Record sing adudi mafam amada amuktang da yoga gi damak punkhiba miyam gi masing amadi tongan tongan ba leibaki nationality sing masing yamna punbagi record su thamki. Hariba thoram asi Delhi gi Rajpatta ayuki pung 8 taba matamda foreign diplomat singa punna pangthokhi. Ani subada United Nations da ihan hanba oina Yoga Day gi matangda proposal pukhalakpada Nepal gi matam adugi Prime Minister na ihan hana support tawrakhi. Matam adugi Nepal gi Prime Minister Sushil Koirala na Narendra Modi gi proposal adu ihan hana saugatkhi. Ahum subada United Nations da tawrakpa proposal singi marakta khwaidagi thuna implement tawba proposal asi International Yoga Day gi proposal asina oiri. Yoga Day gi matangda propose tawrba matung 90 days ki manungda tongan tongan ba country singna implement tawki. Masi United Nations gi itihas da ahanbani. Mari subada International Yoga Day awareness ki damak mobile SMS khwaidagi yamna thakhiba asini. India gi praja karor maudra henbana India gi Prime Minister dagi International Yoga Day ga mari lenana SMS phangki. Manga subada malem gi oina khwaidagi wangwa mafamda yoga tawbagi record thamki. 2018 gi Yoga Day numita Mr. Krishnakant Mishra na Nepal gi Hilsa hariba mafamda yoga session chathaduna world record thamki. Mishra na 3640 meter wangwa mafamda yoga session chathaduna Golden Book of World Record ki certificate phangki. Taruk subada Yoga Day palan tawriba numit June gi tang kunmathoi asi summer solstice malem gi oina khwaidagi sangba numit ni. India gi Prime Minister Narendra Modi na UN da wangang matamda June gi tang kunmathoi asi khwaidagi sangba numit yanma gul leba numit ni haina proposal tawkhibani. Taret subada Yoga Day gi resolution asi United Nations General Assembly da khwaidagi yamna co-sponsor tawba resolution oiri. International Yoga Day country chama ga humdra tare na support tawi loinana chama ga humdra manga na resolution adubu sponsor tawri. Nipan subada yoga ga mari lenaba tonganba ministry ama India da leiri. 1995 ta Department of Indian Medicine and Homeopathy semki adubu 2003 da Department of Ayurveda, Yoga and Naturopathy, Unani, Siddha and Homeopathy Ayush haina hari bahiram sing asida miyeng hena changnaba maming onki. Mapan subada Organization of Islamic Cooperation ki country Yankhai Taruk ki manungda Nifotare na co-sponsor oiri. United Nations General Assembly ki leibak chama ga humda tare ki manungda Islamic State Nifotare na June kunmathoi da International Yoga Day palan tawbada co-sponsor oikhi. Masina yoga bu maga mari lenadaba thabak amani haiba utkhi. Tara subada USA gi city chama henbada Yoga Day ga mari lenana Hindu Sam Sebak Sangana sinduna chahi khudingi yoga thon pangthokli. Thoram asida USA gi elected members sing haibadi mayor, congressmen, senators, state governors sing na saruk yaba thoram amani.